BCPC Manipur Headquarter gi mieng makhada hangdokhiba Irong branch dissolve tawkhre. BCPC Manipur Headquarter gi mieng makhada hangdokhiba BCPC Manipur Irong branch khudak asidagi dissolve tawkhre. Branch asi organization asigi ming sijinnaraga tawrakpa thabak thoramsingda kanagumba amatana support tawbidanaba amadi kanagumba makha tana organization asi ming sijinnaba thingnarabadi khudakta headquarter da pau pibiraknaba miyamda khanghalakle. Koi BCPC Manipur Irong branch haina koi branch amakak koi hangdoksaki adubu koi matchen chi ngaktabida thabak thoram chatharakpa amadi kitang koi guideline sigi wang mada thabak tharum tawrpana aikogi tangai phadana aikogi BCPC Manipur Irong branch hairibase aikogi headquarter gi mieng makhada tawramba si aikogi ngasidagi oina pura dissolve tawjare kanagumana aikogi BCPC Manipur Irong branch haibasi gi maming ming sijinnaraga haida ming sijinnaraga na karigumba thabak tharum tawrpo leiragasu khwai miyamna su hairiba branch ase aikogi headquarter gi makhada leitre asiguma branch singa sidagi pura oina leitre haibasi mayam purna makhangminasi amadi akoigi hana leibiramiba akoigi branch asigi executive singsina su ichilinaw singnasu hairiba mingasi sijinnaraga lukki mingcha thigadaba thabak thorum tawbidanaba ngasigi media gi thongda masi masu ay appeal tawjari makhadana akoigi BCPC Irong branch haibasi gi makhada tongan bai khoina headquarter sigi makhada mieng makhada haijatare tongan bai khoina medical gi da boisano adegi sana thangnab do oisano tongan bai khoi hiram kaya pi tharamba do ngasidagi pura oina lepchare branch sigi ming sijinnaraga amadi BCPC gi ming sijinnaraga lerami executive singsina khoi sima tawge adu ma tawdori ada ma tawdori haiba thabak thorum lairaga su mayana thajabiganu kaigumba leiba targa su khoi BCPC Manipur headquarter da khoi page da su phone number dum thog leijabane masta pau khutak da dum pibiraga khoi pumnam thimninasi haibasi ma ingasi gi press meet ki khudong sa basi loraga ai khwai miyam da asim da khangan jagen tawjak